Mayam Muhammad Kanadi Filtram Nokcheri, Nasi. Mayam with the Pudu luxury of film Mamina, Fida. Movie the Todo Hintona Saktam Lang Living Marakta, Varun Tays, Sai Palavi, Achin Chingmani. Movie Sigi, Samla Pawari Haitaragadi, America the Libino Pamana, Kungang the Laktuna, Mahaki, Mayam Bidamukta, Nubi Tibula Matamda, Matima Tugi, Machanupi, Heidi Manonupi, Edu, Mahana Nushirubu Matamda. Nupiduna Amuhana Nushibira Kadra Hydra Mahana Kanjapani, Adubu, Seran Turanbo Wakala Madagi, Nupiduna Nupa to Ubumatam to which of Fauki. Modugidi Nupa to so ego glass stroke Padagidi, Nupidu the Hana Yang Davani, Adubu, Asembo Wari Asina Atopama Widun Labani. Movies comedy movie with a way Amazon family drama number oi, Masida action body am not the out day. Adubu, Hosing Inkalak Diba, Pakang Lishabi Sing a Yang Matam the D, Kanan Ngai Wigini Hyduna Tamjedi. Hari mayamda movie isigi wari liba matamda soikibalan kiba yawu taragasu ngapina bo fumsi thamjari thagchari movie sida hawrukpagi sindai khoina uba fangiba si America da leiba machin mana ohumbu uba fangi machin mana ohum asigi maming asi khoidigi mayamba halasina Raju kawi ani suba mayamba sina Varun kawi amasung itol tonba angang macha nupa macha asidi Buji kawi makoi machin mana ohum asigi mama mapa leitre adubu mayamba halasidi businessman amoy manaw nupa yayma sina neurosurgeon oiba pambani haibadi doctor ama oidibani medical study tawri manaw nupa iton ton basina makoina macha nupa tawna yoi nupa ngata leiba imung nina makoi si chang chang thongbasu yamna haibadi oidabanina hautabana anamba oi maramaduna makoi ready made meal na anamba chai America duda Varun ga yamna luna tinaba marup ani khaklei Amana Susan kawi magasi foreigner ni Amana Ali kawi magsu Indian ni Machin manaw makoy ahum khak lemina basi nungai traduna machin manaw ani haibadi Varun amasung Bujina mayambada nupi thijalo haidun hare mayambaduna di thiningdabani adubu makoyna takman badagidi matrimonial da India ge Telangana hairibul lam masida Renuka haiba nupi malay magasi atong wayam chanagani haidun hare adu taragadi fare India da chalasi haduna machimna ohomado Renuka gi mayum dalai Renuka gi su mayum maduda mapa amane mane amasung manaw nupi magalai Renuka gi manaw nupi se Bhanumati kawi mahakti machi ga manade yamna lang khedana tawba nupi amasoi tasain harba matamda ingaw jaba nupi haibaduni maramaduna mahaksu mafam adudagi haibadi makoi college adudagi mayum tamna mahaki machibu Nupa mani yengba lakture haiduna trenda hatu lai mafam maduna maki mamanabi magathene tasin harba matamda mamanabi tusu America la chatningbani haibadi mahana mayum panba pambasi NRI da pami mamanabi dunati nangsu NRI da mayum paladuna America la chalasi aigelamina naba haiduna hai adubu Bhanumati nadi nangsu chalo iche ju sakrani loi sakrani India dagi America da loi sakrani haiduna shaulangi maduda mamanabi duna harisi Kaligomba Luhong Bataragadi, Luhonga Dribanu standard like a Dabani Haidon Harry. Razusu Renukagi Mayum the Lai, Mahana Laklivasi, Manonu Paton Badupudra Lakpani, Mapamaduda Mahaki, Mamma Pale Kitre Hapasi, Wali Lunetame, Renukagisu Mapana, Renuka Masung, Bhanumati si, Mani and Yolakpani, Bhanumati Bukak Matamda, Makogi Mama to Lake Kitre Haduna Paul Tame, Mapadra Makatari, Mahakti Havidi, Bhanumati. Mani asina yoktuna chawrokpani tanjaduda mafam aduda Bhanumati su mahaki gari machadu sarasara thaujalai haibidi mahakna machi yengba lakliba nupa adubu uningbani madudagidi Bhanumati gi mapan haire aikoidi ahumpo pibigi matang ase suya yade kamai tokse haino haidun hangi madura Raju su aikoisu ahumpo lawbi chanabi leite haidun haire luhongdugai mamangda wafam sing asi hana khangnabasi yamna fare haiduna makoi yamna harauduna wari sanai Madudagidi Kanyaw Gadaba Haibadi Bhanumati gi machi do thole machi do uba matamda makhoi ni mak ikai nei haibadi Raju su Renuka bu uba matamda ikai jai Renuka su Raju bu uba matamda ikai jaba haibado oi maramaduna Renuka gi mapa amasung mani aduna nakhoi ni private oina wari sanage su sanaw haidun haire asum tawduna makhoi ni kana leitaba ka amada laktuna phaminaduna wari sanai makhoi ni na wari sanabagi matawado Bhanumati su taning bakobulina mahak su Maning thonglomdagi laklaga makoina wari sanariba singado tai tanjaduda Rajugi manaw nupa su laktuna aisu tagi haiduna makoini
ꯄꯥꯝꯈꯠꯂꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯔꯦꯅꯨꯀꯥꯅ ꯅꯪ ꯆꯨꯔꯨꯞ ꯊꯛꯀꯦꯁꯨ ꯊꯛꯎ, ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤꯅ ꯆꯨꯔꯨꯞ ꯊꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯊꯛꯎ ꯍꯥꯏꯔꯕꯅꯤꯅ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯌꯥꯝꯅ ꯅꯔꯚꯁ ꯑꯣꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯆꯨꯔꯨꯞ ꯊꯛꯂꯒ ꯈꯥꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯦ ꯔꯦꯅꯨꯀꯥꯅ ꯃꯅꯥꯎꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯦ ꯈꯪꯕꯗꯒꯤ ꯊꯣꯡꯅꯥꯎꯗ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯔꯥꯖꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯚꯥꯅꯨꯃꯇꯤ ꯑꯗꯨ ꯊꯣꯛꯂꯛꯄ ꯇꯥꯈꯤ꯫ ꯔꯥꯖꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯚꯥꯅꯨꯃꯇꯤꯗ ꯍꯪꯉꯤ, ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯤꯕꯨ ꯀꯤꯁꯀ ꯇꯧꯅꯗꯣꯏꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗꯗꯤ ꯑꯃꯦꯔꯤꯀꯥꯗꯗꯤ ꯀꯤꯁ ꯇꯧꯅꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯗꯗꯤ ꯑꯉꯥꯡ ꯑꯍꯜ ꯂꯩꯇꯦ, ꯄꯪꯆꯨꯞꯇ ꯆꯨꯞꯅꯩ ꯑꯗꯨꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯔꯦꯅꯨꯀꯥꯗ ꯂꯨꯍꯣꯡꯂꯤꯕ ꯑꯁꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯦꯁꯔ ꯂꯩꯕ꯭ꯔꯥ, ꯑꯩ ꯄꯥꯝꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯦꯅꯨꯀꯥꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯕꯕꯥꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯤ MA ꯇꯧꯋꯦꯅ ꯇꯥꯏ, ꯅꯪꯒꯤ ꯍꯣꯕꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯦꯅꯨꯀꯥꯅ ꯑꯩꯒꯤ ꯍꯣꯕꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯇꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯨꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯗꯨ ꯔꯦꯅꯨꯀꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ, ꯂꯥꯏ ꯈꯨꯔꯝꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯖꯨꯁꯨ ꯐꯩ, ꯅꯪꯒꯤ ꯍꯣꯕꯤꯗꯨ ꯌꯥꯝꯅ ꯐꯕ ꯍꯣꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯚꯨꯖꯤꯅ ꯚꯥꯅꯨꯃꯇꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ, ꯏꯔꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯖꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤ ꯀꯧꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯖꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯉꯤ, ꯅꯪꯗꯤ ꯁꯪꯒꯣꯝꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯍꯩꯃꯥ, ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝꯅ ꯆꯝꯃꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯂꯗꯨꯅ ꯃꯍꯥꯛꯅ ꯚꯨꯖꯤꯗ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯚꯨꯖꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯇꯩ ꯇꯩꯔꯗꯨꯅ ꯔꯥꯖꯨꯅ ꯄꯥꯝꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯔꯦꯅꯨꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯖꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯇꯥꯔꯒ ꯄꯥꯎ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯃꯁꯨꯡ ꯚꯥꯅꯨꯃꯇꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯅꯨꯄꯤ ꯈꯟꯕꯕꯨ ꯃꯅꯥꯎꯅꯨꯄꯥ ꯂꯥꯛꯂꯒ ꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯦꯗ ꯀꯔꯤꯅꯣ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯥꯗ ꯍꯪꯉꯛꯈꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯃꯈꯣꯏꯒꯤꯁꯤ ꯐꯥꯒꯤꯔꯥ, ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯍꯥꯏꯗ꯭ꯔꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯍꯣꯡꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯒ ꯉꯥꯡꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕꯒꯤ ꯈꯟꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ, ꯑꯩꯈꯣꯏꯒꯤꯁꯤ ꯑꯁꯤꯕꯨ ꯄꯣꯠꯆꯩꯒꯤ ꯇꯥꯏꯞꯇ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯍꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯍꯟ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯕꯗꯁꯨ ꯃꯆꯦꯗ ꯃꯍꯥꯛꯅ ꯄꯦꯔꯦꯡ ꯄꯦꯔꯦꯡ ꯉꯥꯡꯉꯒ, ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯐꯤꯂꯝꯒ ꯌꯦꯡꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩ꯫ ꯃꯆꯦ ꯑꯗꯨꯗꯤ ꯇꯥꯅꯤꯡꯃꯟꯈꯤꯗꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯃꯝꯗꯥꯏꯗ ꯕꯔꯨꯟꯒꯤ ꯐꯦꯁꯕꯨꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯇ ꯂꯥꯛꯆꯅꯨ ꯃꯍꯥꯛ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡꯗ ꯂꯩꯕ ꯆꯨꯝ ꯈꯔ ꯐꯥꯔꯗꯨꯅ ꯃꯍꯥꯛꯅ ꯕꯔꯨꯟꯅ ꯂꯩꯒꯗꯕ ꯀꯥꯗꯨꯗ ꯆꯨꯝꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯔꯨꯟꯁꯨ ꯂꯥꯛꯏ꯫ ꯕꯔꯨꯟꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯚꯥꯅꯨꯃꯇꯤ ꯂꯥꯛꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯕꯔꯨꯟ ꯎꯏ, ꯕꯔꯨꯟꯁꯨ ꯚꯥꯅꯨꯃꯇꯤ ꯎꯏ꯫ ꯕꯔꯨꯟꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯃꯛ ꯈꯟꯗꯨꯅ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯔꯦꯅꯨꯀꯥꯒꯤ ꯃꯆꯟꯅꯨꯄꯤꯔꯅꯦ, ꯃꯁꯛꯅ ꯃꯔꯣꯝ ꯐꯖꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯨꯃꯇꯤꯁꯨ ꯀꯔꯤꯅꯣ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯖꯥꯠꯂꯥ, ꯃꯁꯛꯅ ꯃꯔꯣꯝ ꯐꯖꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯗꯨꯅ ꯑꯩ ꯑꯁꯤ ꯔꯥꯖꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯑꯃꯁꯨꯡ ꯚꯥꯅꯨꯃꯇꯤꯁꯨ ꯔꯦꯅꯨꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ꯫ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯍꯦꯛ ꯇꯣꯡꯉꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯦ꯫ ꯍꯥꯏꯕꯗꯤ ꯕꯔꯨꯟꯁꯨ ꯑꯃꯦꯔꯤꯀꯥꯗꯗꯤ ꯒꯥꯔꯤ ꯑꯆꯧ ꯑꯆꯧ ꯇꯣꯡꯕꯅꯤ, ꯁꯤꯗꯗꯤ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯄꯤ, ꯑꯩ ꯆꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯚꯥꯅꯨꯃꯇꯤꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯕꯔꯨꯟꯗ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯂꯥꯛꯂꯒ ꯃꯆꯦ ꯑꯗꯨꯕꯨ ꯑꯌꯥꯕ ꯄꯤꯒꯅꯤ, ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯍꯥꯏꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯥꯎꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯔꯨꯟꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯗꯨꯅ ꯕꯔꯨꯟꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯨ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯀꯤꯡꯅ ꯊꯥꯗꯕ ꯃꯇꯝꯗ ꯕꯔꯨꯟꯅ ꯂꯝꯕꯤꯅꯦꯅ ꯐꯠꯇꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕꯅꯤ ꯅꯪ ꯁꯣꯔꯣꯛ ꯁꯥꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁꯣꯔꯣꯛꯇꯣ ꯁꯥꯕ ꯍꯩꯇ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯒꯤ ꯌꯥꯝꯅ ꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯕꯔꯨꯟꯅ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤ ꯅꯪꯗꯧꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯈꯛꯇꯔ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯈꯣꯏꯅ ꯆꯦꯗꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯈꯣꯏ ꯆꯦꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯗꯧꯅ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯃꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯂꯩ ꯄꯣꯔꯧ ꯁꯅꯥ ꯄꯣꯔꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯋꯥ ꯌꯥꯝ ꯆꯤꯡꯈ꯭ꯔꯖꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨ ꯄꯣꯔꯧ ꯑꯗꯥ ꯄꯣꯔꯧ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯕꯨ ꯃꯅꯥꯎꯄꯥ ꯂꯥꯛꯑꯀꯥꯟꯗ ꯃꯅꯥꯎꯅꯨꯄꯥꯗ ꯍꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯃꯥꯁꯤꯕꯨ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯔꯨꯟꯅ ꯑꯇꯩ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦꯗꯤ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯔꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯍꯤꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯅ ꯁꯨꯝ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯄꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯔꯤ ꯃꯦꯠꯂ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕꯔꯨꯟꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯑꯩ ꯀꯨꯝꯊꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯕꯣꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯗꯕꯤꯗ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯐꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯣꯛꯇꯣ ꯑꯃ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯔꯨꯟꯁꯨ ꯚꯥꯅꯨꯃꯇꯤꯒ ꯆꯠꯂꯝꯕ ꯑꯗꯨ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯑꯣꯛꯇꯣ ꯑꯃ ꯇꯣꯡꯉꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯌꯧꯔꯛꯏ ꯕꯔꯨꯟꯁꯨ ꯚꯥꯅꯨꯃꯇꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯇꯩꯃꯒ ꯎꯅꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯗꯣꯔꯤꯕꯁꯤ ꯁꯨꯝꯅꯇꯒꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯔꯨꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯊꯥꯞꯅ ꯀꯧꯔꯒ ꯌꯥꯔꯦ ꯍꯥꯏꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯌꯥꯝꯕꯅ ꯑꯩꯈꯣꯏꯕꯨꯁꯨ ꯈꯔ ꯂꯨꯝꯅ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯔꯨꯟꯁꯨ ꯃꯇꯩꯃ ꯔꯦꯅꯨꯀꯥꯒ ꯎꯅꯕ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯔꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒ ꯔꯦꯅꯨꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯔꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯁꯥꯃꯛꯅ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯏꯇꯩꯃ ꯀꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯅꯨꯀꯥꯗ ꯍꯪꯉꯤ ꯔꯦꯅꯨꯀꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯐꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯑꯒ ꯑꯁꯨꯛ ꯌꯥꯝꯅ ꯐꯕꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕꯅꯤ ꯃꯇꯩꯃꯅ ꯅꯪꯒꯤ ꯃꯔꯝꯗꯗꯤ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯃꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯝꯅ ꯐꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯔꯦꯅꯨꯀꯥꯗ ꯁꯦꯜ ꯐꯣꯟ ꯑꯃ ꯄꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯡꯒꯪꯗꯗꯤ ꯐꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯆꯠꯅꯗꯕꯅꯤꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯃ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯒꯗꯕ ꯕꯣꯔ ꯀꯩꯅꯥ ꯑꯗꯨ ꯇꯁꯦꯡꯅ ꯃꯈꯣꯏꯅꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯑꯔꯨꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯦꯅ ꯚꯥꯅꯨꯃꯇꯤꯕꯨ ꯀꯧꯔꯗꯨꯅ ꯂꯥꯛꯂꯤꯕ ꯒꯦꯁꯁꯤꯡ ꯑꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕꯒꯤꯗꯃꯛꯇ ꯌꯦꯔꯨꯝ ꯂꯩꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯅꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯄ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯔꯨꯟꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯕꯔꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗꯅ ꯒꯥꯔꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯒꯤꯅꯤ ꯒꯦꯁ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯩꯕ ꯆꯠꯂꯤꯕꯁꯤ ꯅꯈꯣꯏꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯀꯔꯝ ꯀꯥꯟ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯕꯔꯨꯟꯁꯨ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯈꯨꯡꯒꯪ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯔꯨꯟꯁꯨ ꯚꯥꯅꯨꯃꯇꯤꯒ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯅꯪꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯎ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯨꯟꯁꯤ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯂꯗꯨꯅ ꯕꯔꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛ ꯆꯥꯕꯒꯤꯗꯃꯛꯇ ꯚꯥꯅꯨꯃꯇꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯄꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯥꯛꯏ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯕꯔꯨꯟꯕꯨ ꯎꯔꯕ ꯃꯇꯝꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯀꯂꯛꯄꯣꯏ ꯂꯥꯛꯄꯣꯏ ꯅꯪꯒ ꯆꯥꯟꯅꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯆꯥꯛ ꯆꯥꯅ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯃꯗꯨꯗ ꯔꯥꯖꯨꯅ
ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯕꯅꯤ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏ ꯃꯥꯝ ꯍꯣꯏ ꯂꯥꯛꯇꯨꯅ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯖꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯖꯟꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯣꯡꯕ ꯄꯥꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯁ ꯚꯤꯖꯥ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯈꯔ ꯊꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯣꯡꯉꯒ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯅ ꯚꯔꯨꯟꯅ ꯑꯆꯥꯔ ꯈꯔ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯑꯆꯥꯔ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯊꯣꯛꯄꯅꯤꯅ ꯃꯅꯦꯅ ꯚꯥꯅꯨꯃꯇꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯑꯆꯥꯔꯗꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯁꯥꯎꯅꯤꯡꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯆꯥꯔ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯆꯥꯔ ꯑꯗꯨ ꯂꯧꯕ ꯆꯠꯂꯤ ꯑꯆꯥꯔ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯆꯥꯛ ꯂꯣꯏꯅ ꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯁꯥꯎꯏ ꯑꯩꯕꯨ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯆꯥꯔ ꯂꯧꯕ ꯊꯥꯔꯒ ꯃꯈꯣꯏꯅ ꯑꯆꯥꯔꯒ ꯆꯥꯗꯕꯤꯗ ꯆꯥꯛ ꯉꯥꯛꯇ ꯇꯣꯛꯑꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯕꯅꯤ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯦꯅꯨꯀꯥꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯗꯤ ꯃꯈꯣꯏꯗ ꯂꯨꯍꯣꯡꯗꯣꯔꯦꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠ ꯂꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯛꯃꯦꯟ ꯐꯥꯎꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯗ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯤꯗꯒꯤꯗꯤ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯅꯪꯅ ꯄꯤꯖꯔꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯏꯆꯦ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯄꯥꯗ ꯏꯆꯦ ꯑꯁꯤ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯁꯤꯗꯤ ꯀꯅꯥꯅꯕꯨ ꯄꯤꯖꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯄꯤꯖꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯩꯗꯤ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯑꯩꯒꯤ ꯀꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯚꯥꯅꯨꯃꯇꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚꯔꯨꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯊꯥꯖꯤꯜꯂꯝꯕ ꯆꯨꯝꯁꯤꯡ ꯑꯗꯨ ꯇꯥꯟꯗꯨꯅ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯗꯗꯤ ꯆꯨꯝ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯕꯅꯤ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤ ꯎꯕ ꯃꯇꯝꯗ ꯚꯔꯨꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯕ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 3ꯗ ꯍꯧꯒꯠꯇꯨꯅ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯑꯔꯤꯕ ꯂꯥꯏꯁꯪꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯚꯔꯨꯟꯗ ꯂꯛꯅꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯒꯗꯕꯅꯤ ꯑꯗꯨꯒ ꯐꯩꯖꯣꯝ ꯅꯨꯡꯖꯣꯝ ꯁꯦꯠꯂꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯩꯖꯣꯝ ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟꯁꯨ ꯆꯦꯂꯦꯟꯖ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯚꯔꯨꯟꯁꯨ ꯄꯨꯡ 3 ꯇꯥꯕꯗ ꯍꯧꯒꯠꯂꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯕ ꯂꯥꯛꯏ ꯃꯇꯧ ꯑꯗꯨ ꯚꯥꯅꯨꯃꯇꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯎꯕꯗꯒꯤ ꯚꯥꯅꯨꯃꯇꯤꯅ ꯚꯔꯨꯟꯅ ꯏꯔꯨꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯁꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩ ꯃꯍꯥꯛꯇꯤ ꯚꯔꯨꯟꯕꯨ ꯋꯥꯍꯜꯂꯒ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩꯔꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯐꯩꯖꯣꯝ ꯅꯨꯡꯖꯣꯝ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯖꯣꯀꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯑꯁꯤ ꯅꯪ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯚꯔꯨꯟꯗ ꯍꯪꯉꯤ ꯃꯗꯨꯗ ꯚꯔꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯕ ꯇꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯏꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯚꯔꯨꯟꯅ ꯚꯥꯅꯨꯃꯇꯤꯕꯨ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯖꯩ ꯚꯥꯅꯨꯃꯇꯤꯁꯨ ꯚꯔꯨꯟ ꯎꯒꯅꯤ ꯍꯥꯏꯗꯨꯅ ꯄꯪꯂꯣꯠꯇ ꯂꯣꯠꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯔꯨꯟꯅ ꯚꯥꯅꯨꯃꯇꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈꯤ ꯑꯃꯁꯨꯡ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯏ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯗꯤ ꯆꯨꯝꯁꯤꯡꯅ ꯑꯩꯕꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯕ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯍꯟꯗꯨꯅ ꯏꯔꯨ ꯂꯨꯖꯍꯜꯂꯦ ꯐꯩꯖꯣꯝꯒ ꯁꯦꯠꯍꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯕꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯚꯔꯨꯟꯅ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯑꯣꯠꯄ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯆꯥ ꯄꯨꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯩꯅ ꯑꯆꯥ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯅꯪꯅ ꯂꯩꯔꯝꯗꯦ ꯑꯗꯨꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯅꯦꯗ ꯍꯥꯏꯗꯣꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯏꯔꯨꯖꯕꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯀꯥꯞꯄꯦ ꯑꯗꯨꯒ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡꯅ ꯌꯦꯡꯕ ꯌꯥꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯔꯨꯟꯗ ꯂꯛꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯚꯔꯨꯟꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯔꯕꯖꯥꯠꯅꯤꯅꯦ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯥꯛꯅ ꯆꯠꯈꯤ ꯚꯥꯅꯨꯃꯇꯤꯒꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯏ ꯑꯗꯨ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯔꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯈꯣꯏꯒꯤ ꯇꯥꯃꯣꯁꯤ ꯃꯕꯨꯛꯆꯦꯜ ꯐꯕ꯭ꯔꯥ ꯃꯤ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯆꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯊꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯔꯨꯟꯗ ꯋꯥꯁꯛꯍꯜꯂꯦ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯚꯔꯨꯟ ꯑꯃꯁꯨꯡ ꯚꯥꯅꯨꯃꯇꯤ ꯑꯁꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯍꯧꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯚꯔꯨꯟꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯣꯔꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯅ ꯄꯨꯒꯅꯤ ꯍꯥꯏꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯣꯔꯛꯏ ꯑꯁꯨꯝ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯤ ꯚꯔꯨꯟꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯧꯔꯛꯏ ꯚꯥꯅꯨꯃꯇꯤꯅꯁꯨ ꯚꯔꯨꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕ ꯍꯧꯔꯛꯏ ꯍꯥꯏꯕꯗꯤ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯊꯛꯄ ꯃꯍꯥꯛꯄꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯊꯛꯈꯤ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯌꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯚꯔꯨꯟꯁꯨ ꯈꯨꯡꯒꯪ ꯀꯣꯏꯕ ꯂꯥꯛꯏ ꯃꯌꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯧꯕ ꯂꯩꯕ ꯂꯥꯛꯄꯅꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯝ ꯑꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯂꯧꯁꯥꯟꯅꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯀꯨꯟ ꯑꯃꯨꯛ ꯎꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯧꯁꯥꯟ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯩꯕꯤꯈꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯦꯛꯇꯔꯤ ꯁꯥ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯋꯥꯀꯔ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯚꯔꯨꯟ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯚꯥꯅꯨꯃꯇꯤꯅ ꯚꯔꯨꯟꯗ ꯅꯪ ꯂꯧ ꯂꯩꯕ ꯂꯥꯛꯏꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯂꯧ ꯑꯗꯨ ꯂꯩꯔꯒ ꯅꯈꯣꯏꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤꯅ ꯃꯗꯨ ꯂꯩꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯂꯧ ꯎꯕꯁꯨ ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯈꯣꯏꯅ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯑꯦꯁꯤ ꯔꯨꯝꯗ ꯇꯞꯇꯥꯅ ꯃꯦꯀꯞ ꯊꯥꯗꯨꯅ ꯂꯩꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯨꯃꯥꯡ ꯇꯥꯕ ꯅꯨꯄꯤꯁꯤꯕꯨ ꯐꯖꯩ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯤꯗꯤ ꯃꯈꯨꯠꯇ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯑꯃ ꯊꯤꯟꯖꯤꯜꯂꯒ ꯂꯩꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯂꯩꯈꯣꯝ ꯇꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯄ ꯂꯥꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯄꯥꯏꯕꯗꯨ ꯚꯥꯅꯨꯃꯇꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯚꯥꯅꯨꯃꯇꯤꯗ ꯂꯣꯏ ꯆꯠꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯅ ꯏꯔꯨꯖꯕꯗꯤ ꯌꯥꯔꯒ ꯅꯪꯅ ꯏꯔꯨꯖꯕꯗꯤ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯝꯃꯨ ꯑꯩ ꯏꯔꯨꯖꯕꯁꯨ ꯅꯣꯡꯃ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯩꯈꯥ ꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯀꯌꯥꯝ ꯄꯥꯔꯦ ꯍꯥꯏꯅ ꯍꯪꯕꯒꯨꯝꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯂꯥꯏꯔꯤꯛꯇꯤ ꯇꯞ ꯇꯥꯅ ꯄꯥꯊꯣꯛꯑꯝꯃꯒ ꯚꯥꯏ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯐꯛꯇ꯭ꯔꯤ ꯂꯥꯏꯔꯤꯛꯄꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯒ ꯍꯥꯏꯖꯤꯜꯂꯛꯄ ꯇꯥꯟꯖꯥꯗꯨꯅꯤ ꯃꯗꯨꯗ ꯚꯔꯨꯟꯅ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯌꯦꯡ ꯄꯩꯈꯥ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯄꯥꯗ ꯇꯥꯔꯒꯗꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯨꯔꯥ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯔꯦ ꯄꯥꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯚꯔꯨꯟꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯣꯌꯤꯡ ꯈꯔ ꯌꯦꯛꯅꯕ ꯑꯃꯁꯨꯡ ꯗꯥꯏꯒ꯭ꯔꯥꯝ ꯈꯔ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯈꯛꯇꯪ ꯌꯦꯛ ꯇꯥꯔꯒꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯀꯔꯝꯅ ꯌꯦꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯨꯝꯅ ꯇꯥꯛꯏ ꯇꯁꯦꯡꯅ ꯃꯈꯣꯏꯅꯤ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕ ꯃꯇꯝꯗ ꯆꯥ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯚꯔꯨꯟꯗ ꯆꯥ ꯂꯣꯜꯍꯜꯂꯤ ꯆꯥ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯨꯖꯤꯁꯤ ꯊꯦꯡꯅ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯨꯖꯤꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯌꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯔꯐꯥꯅꯦꯖ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯕꯨꯖꯤꯗꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯚꯔꯨꯟꯗ ꯍꯪꯉꯤ ꯚꯔꯨꯟꯅꯁꯨ ꯍꯥꯏꯔꯛꯏ ꯃꯁꯥꯃꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯛꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯁꯦꯂꯦꯛ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯁꯣꯏꯗꯅ ꯄꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯕꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯆꯦꯒꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯜꯂꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯚꯔꯨꯟꯅ ꯅꯆꯦꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯉꯥꯛꯇ ꯊꯝꯈꯣ ꯑꯗꯨꯒ ꯑꯩꯁꯤ ꯅꯪꯅ ꯀꯔꯝꯅ ꯈꯟꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯪꯉꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯅꯣꯛꯆꯩ ꯚꯥꯅꯨꯃꯇꯤꯁꯨ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯄꯤꯖꯕ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯦ ꯃꯄꯥ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯍꯥꯟꯅꯗꯤ ꯃꯆꯦꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯤꯗꯥꯛ ꯄꯤꯖꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯃꯄꯥꯗ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯖꯔꯔꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯚꯔꯨꯟꯒ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯆꯦꯁꯨ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯁꯨ ꯂꯩꯇ꯭ꯔꯦ ꯃꯄꯥꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯚꯔꯨꯟꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯃꯁꯨꯡ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯃꯇꯪ ꯂꯩꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯩꯈꯥꯁꯨ ꯊꯣꯛꯂꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯆꯪꯉꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯚꯔꯨꯟꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩ
ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯐꯤꯔꯣꯟꯒ ꯍꯣꯡꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯅ ꯁꯦꯠꯂꯤꯕ ꯑꯗꯨ ꯕ꯭ꯂꯥꯎꯁ ꯑꯀꯣꯠꯄꯤꯅꯤ ꯃꯅꯒꯟꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯕꯁꯨ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯆꯠꯇꯥꯔꯒꯗꯤ ꯅꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯂꯛꯅꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯏ ꯑꯦꯛꯖꯥꯝ ꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯔꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯪꯗꯨꯅ ꯂꯩ ꯃꯈꯣꯏꯅ ꯄꯩꯈꯥ ꯊꯥꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥꯁꯤꯡꯅ ꯚꯥꯅꯨꯃꯇꯤꯒꯤ ꯃꯅꯒꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯄꯩꯈꯥ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯚꯥꯅꯨꯃꯇꯤꯗ ꯊꯦꯡꯗꯨꯅ ꯄꯩꯈꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯕꯨ ꯂꯛꯅꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯚꯔꯨꯟꯅꯁꯨ ꯎꯏ ꯚꯔꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯀꯦꯟꯇꯤꯟꯗ ꯐꯝꯃꯤ ꯀꯦꯟꯇꯤꯟꯗ ꯐꯝꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯚꯥꯅꯨꯃꯇꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨ ꯑꯁꯤ ꯊꯤꯗꯣꯛꯑꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯔꯨꯟꯅ ꯂꯥꯏ ꯈꯨꯔꯝꯃꯨ ꯁꯔꯨ ꯁꯣꯏꯗꯅ ꯇꯦꯛꯆꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯔꯨꯟꯁꯨ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝ ꯆꯪꯈꯤ ꯇꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯣꯂꯦꯖꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯉꯥꯎꯔꯤꯅꯤ ꯄꯨꯔꯥ ꯅꯩꯔꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯗꯥꯏꯗꯒꯤ ꯅꯩꯕꯅꯣꯗ ꯉꯁꯥꯏꯗꯒꯤ ꯅꯔꯦꯁꯀꯤ ꯄꯥꯔꯇꯤꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯔꯣꯃꯥꯟꯁꯇꯤ ꯂꯥꯏꯗꯅ ꯑꯦꯛꯁꯟꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤ ꯈꯔ ꯈꯠꯅꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯋꯥ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯔꯨꯟꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯐꯨꯔꯗꯨꯅ ꯄꯔꯤꯈꯥꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯑꯃ ꯃꯍꯥꯛꯅ ꯍꯪꯉꯤ ꯑꯟꯁꯔ ꯆꯨꯝꯅ ꯄꯤꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯃꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯤꯅꯦ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯆꯤꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯒꯟꯗ ꯁꯝꯕ꯭ꯔꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯃꯁꯤꯡ ꯊꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯨꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯗꯤ ꯚꯔꯨꯟꯗ ꯍꯟꯖꯤꯟꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯚꯔꯨꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯟꯅ ꯅꯛꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯐꯨꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯕꯨ ꯆꯥꯒꯦ ꯑꯁꯥꯝ ꯀꯜꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯏꯜꯂꯒ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯆꯥꯗꯦꯗ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯆꯥꯏ ꯆꯤꯀꯟ ꯈꯔ ꯆꯥꯏ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕꯁꯦ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯃꯔꯝ ꯑꯃꯠꯇꯗꯤ ꯄꯤꯌꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯗ ꯈꯨꯔꯨꯝꯗꯨꯅ ꯂꯩꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯅꯨꯃꯇꯤꯗ ꯑꯩ ꯇ꯭ꯔꯦꯟꯗ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏꯅꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯌꯦꯡꯖꯧ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦ ꯅꯃꯥꯏꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯁꯦꯂꯨ ꯍꯥꯏꯕꯗꯨꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏ ꯁꯦꯂꯨ ꯑꯗꯨꯒ ꯚꯔꯨꯟꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯗꯤ ꯌꯥꯝꯅ ꯀꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯕꯨꯖꯤ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯃꯥꯝꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯂꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯨꯃꯇꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯛꯏ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯤ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯨꯗꯤ ꯑꯗꯨꯃꯛ ꯆꯥꯛ ꯇꯥꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯔꯨꯟꯅ ꯚꯥꯅꯨꯃꯇꯤꯕꯨ ꯀꯧꯔꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯇꯤꯇꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯇꯣꯡꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯐꯖꯅ ꯂꯩꯇꯦꯡ ꯇꯧꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯩꯇꯦꯡ ꯇꯧꯈꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯔꯨꯟꯅ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯈꯔ ꯄꯤ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯏꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯊꯝꯃꯝꯕꯅꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤꯗꯤ ꯑꯃꯠꯇ ꯈꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯚꯔꯨꯟꯗ ꯂꯛꯅꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯌꯥꯝ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯅ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯚꯔꯨꯟ ꯑꯃꯁꯨꯡ ꯁꯦꯂꯨ ꯖꯒꯣꯏ ꯁꯥꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯁꯤ ꯃꯌꯥꯝꯗꯗꯤ ꯀꯜꯂꯛꯇꯕꯣꯏ ꯑꯣꯏꯅ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯀꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯑꯗꯨ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯚꯔꯨꯟ ꯑꯃꯁꯨꯡ ꯁꯦꯂꯨ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯍꯥꯞꯄꯤ ꯑꯆꯥ ꯑꯊꯛ ꯍꯥꯞꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯑꯃ ꯍꯥꯞꯄ ꯃꯇꯝꯗ ꯚꯔꯨꯟꯅ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯦꯂꯨꯅ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯅ ꯄꯤꯖꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯦꯅꯨꯀꯥ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯖꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯔꯣꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯈꯤ ꯃꯄꯥꯗꯁꯨ ꯌꯦꯡꯗꯨꯅ ꯀꯞꯆꯈꯤ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯔꯦꯅꯨꯀꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤ ꯆꯪꯁꯤꯜꯂꯤ ꯃꯗꯨꯅ ꯃꯄꯥꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯅꯃꯥꯅ ꯎꯖꯔꯝ ꯇꯥꯔꯒꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ
ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯤ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯔꯦꯅꯨꯀꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯦꯀꯤꯡ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤ ꯑꯣꯛ ꯈꯣꯡꯒꯤ ꯀꯞꯄꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯄꯦꯛ ꯇꯧꯈꯤꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯨꯄꯤꯁꯤꯡꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯍꯥꯛꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯏꯇꯩꯗ ꯑꯃꯨꯛꯇꯗꯤ ꯍꯪꯉꯒ ꯌꯦꯡꯉꯨ, ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯊꯈꯤꯕ ꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ, ꯃꯐꯝꯁꯤꯡ ꯑꯁꯤꯗꯤꯅꯦ ꯋꯥꯔꯤꯗꯕꯨ ꯆꯠꯅꯕꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕꯗꯗꯤ ꯌꯥꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯄꯨꯗꯨꯅ ꯆꯠꯄꯅꯤ, ꯅꯣꯡꯃꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯚꯥꯅꯨꯃꯇꯤꯁꯨ ꯁꯥꯎꯔꯗꯨꯅ ꯑꯣꯏꯅꯖꯔꯗꯨꯅ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯨꯆꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯁꯜꯂꯛꯏ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯪꯉꯤ꯫ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯩ, ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯍꯤꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯗꯨꯒꯤ ꯊꯥꯖꯕꯗꯣ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯒꯤ ꯀꯥꯟꯗ ꯅꯪꯒꯤ ꯇꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯅꯪ ꯑꯣꯏꯅ ꯍꯪꯉꯣ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯚꯔꯨꯟꯗ ꯃꯤꯠꯌꯦꯡ ꯇꯥꯝꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ, ꯅꯪꯅ ꯍꯥꯏꯗꯣꯔꯤꯁꯤꯕꯨ ꯑꯍꯥꯟꯕꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯣꯔꯤꯕ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯣ ꯍꯥꯏꯗꯣꯔꯤꯕꯅꯤꯅꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯀꯟꯗꯤꯁꯟ ꯌꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯃꯍꯥꯛꯄꯨ ꯑꯃꯦꯔꯤꯀꯥꯗ ꯗꯣꯛꯇꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯍꯥꯏꯕꯗꯥꯏꯅꯦ, ꯃꯍꯥꯛꯀꯤꯗꯤ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯔꯤꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯥꯟꯈ꯭ꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯈ꯭ꯔꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯔꯒ ꯃꯥꯅ ꯔꯤꯖꯦꯛ ꯇꯧꯔꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅꯗꯤ ꯔꯤꯖꯦꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯚꯔꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯌꯥꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟꯗ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ꯫ ꯚꯥꯅꯨꯃꯇꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯔꯦꯅꯨꯀꯥ ꯑꯃꯁꯨꯡ ꯔꯥꯖꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯗ ꯁꯣꯍꯥꯒꯔꯥꯠꯀꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯔꯝꯃꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯅꯤ ꯑꯗꯨꯁꯨ ꯁꯥꯎꯏ꯫ ꯃꯗꯨꯗ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ, ꯚꯔꯨꯟꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯇ꯭ꯔꯦꯟꯗ ꯇꯣꯡꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯑꯩꯈꯣꯏ ꯀꯥꯔꯗ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤ ꯃꯆꯦꯒ ꯄꯨꯟꯅ ꯇꯣꯡꯕ ꯇꯥꯈꯤ꯫ ꯚꯔꯨꯟ ꯍꯣꯏꯁꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯂꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯤ꯫ ꯃꯆꯦꯒ ꯃꯕꯥꯏꯒ ꯑꯗꯨꯗꯤ ꯀꯥꯔꯗ ꯇꯣꯡꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯍꯜꯂꯕꯅꯤ꯫ ꯃꯗꯨꯅ ꯃꯆꯦꯒ ꯃꯕꯥꯏꯒ ꯑꯗꯨꯗ ꯑꯩ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯅꯈꯣꯏ ꯑꯅꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯋꯥꯔꯤ ꯁꯥꯟꯅꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯩ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯩ ꯑꯗꯨꯁꯨ ꯆꯠꯂꯣ ꯇꯣꯡꯉꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯇ꯭ꯔꯦꯟꯗ ꯇꯣꯡꯈꯠꯈꯤ꯫ ꯃꯅꯤ ꯍꯣꯏꯅ ꯅꯪ ꯁꯤꯗ ꯂꯥꯛꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯏꯇꯩꯒ ꯏꯆꯦꯒꯗꯨ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯌꯦ, ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯚꯔꯨꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯚꯔꯨꯟꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯆꯪꯕꯗꯤ ꯏꯀꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯆꯥ ꯑꯊꯛ ꯊꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯈꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯚꯔꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯐꯣꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯚꯔꯨꯟꯅ ꯁꯦꯂꯨꯗ ꯍꯥꯏꯔꯤꯕꯁꯤꯗꯤ, ꯏꯟꯗꯤꯌꯥꯗꯗꯤ ꯗꯣꯛꯇꯔꯒꯤ ꯆꯠꯅꯐꯝ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯎ, ꯑꯃꯦꯔꯤꯀꯥꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯦꯂꯨ ꯑꯃꯁꯨꯡ ꯚꯔꯨꯟ ꯑꯁꯤ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈꯤ꯫ ꯚꯥꯅꯨꯃꯇꯤ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯂꯥꯛꯇꯨꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯤ꯫ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯆꯈꯤ꯫ ꯃꯍꯥꯛꯁꯨ ꯇ꯭ꯔꯦꯟꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯆꯦ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯩ ꯅꯪ ꯂꯩꯔꯒꯗꯤ ꯌꯥꯔꯦ, ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ, ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯊꯃꯣꯏꯗ ꯊꯦꯝꯖꯈꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗꯅꯤ꯫
ꯃꯩ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯍꯥꯟꯅ ꯌꯥꯝꯅ ꯈꯦꯡ ꯇꯧꯔꯝꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛ ꯗꯥꯎꯟ ꯆꯠꯈꯤ ꯚꯔꯨꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯃꯍꯥꯛꯅ ꯀꯧꯔꯛꯄ ꯃꯇꯝꯗꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯄꯤꯈꯤꯗꯦ तसेंना हाइबा मतमदा वरुण अमसुंग भानुमति असी वरुण उनजगे हाइबा पाउ फंखिदे भानुमतिसु महाकबु उबा मतमदा कुजिन जेले अचाबोट हापा मतमदसु चानिंगदे हाइदुना महाना मचेदा लोइना हापचले कली मतौनुने हाइदुना मचेदुदि ngaktuन लेखि चलमदागी मतमदसु मतै अमसुंग अंगांग अदुबु महाना गिफ्ट कया मरुमपि अदुबु महानदि वरुणदा हन्ना यंखिदे एयरपोर्ट लापा मतमदसु मखोई चलमदाई मिकुबदुदा वरुणनदि भानुमतिबु कोयिंग यंजखि अदुबु भानुमति उखिदे मचेना भानुमति दी हाइदुना हंगी भानुमति मफम अदु थोले अमसुंग मचेगा वाइवाइ तौनै वरुणसु भानुमतिबु अमुतंग उचरदि हाइदुना खली महांगना यंगथोरकपु मतमददि भानुमतिसु मनीगी मरुमदा लोटखि करी मतौनुने हाइदुना वरुण मथा यामना साबा हाइबदु ओइखि वरुण प्लेन तोंगपु मतमदा महांगना भानुमतिदा अइना नंगु मिस तौवे हाइदुना मेसेज थाइ अदुबु महां करिमता रिप्लाई पिखिदे मयुमदा हलकपु मतमदसु लोहोंबगी चेखाइबा म्यामसिंग अदु महांगना इशौ लांगा सेंगदोइ फोटो लापु मतमदा हाइबदि लोहोंबगी फोटो लापु मतमदा महाग यामना हराउन चेंजरै अमसुंग महांगना फोटो दुदगी भानुमति अमसुंग वरुणगा कामिनबा फोटो सिंग अदु लोइना लौथोक्तुना महांगना लंथोखे वरुणसु अमेरिकादा लापु मतमदा महाग भानुमतिबु यामना मिस तौइ अदुमक महागपु निंसिंगदुना लै मचे अमसुंग मपागा वारि सानै अमसुंग भानुमतिसु रेणुकागा वारि सानबनि मदुदा वरुणना फोनदो एमता पाइजगे हाइदुना मतैमदा हाइ मतैमना फोन अदु वरुणदा पाहनबा मतमददि भानुमति फोन अदु कततखे इंडियादना मनीना भानुमतिदा थंगनबा नर्सिंग रावगी मचानुपादुना नंगी फोटो उरुबा मतमदा नंगबु पामे हाइ मरम अदुना नंगी वखलोन कई लेगे हाइदुना हारे वाइदुदा मतमदा भानुमतिना थादोखरो लोइ थादोखरो अखोजु लोइ सखरगे मफम मसिदा अमता लेजारोय लोइ तांथोउ हाइदुना इशौ लांग अदुना चतखे वरुणसु भानुमतिगी वखलदा खंदुना लेखि नोंमदि मतैमना चाखुमदा चंगबा मतमदा चाखुम मसि कमाय तौरिनो अइ हाइगे सिदना सी लेबने हाइदुना महाना लोइ ताइ मदुदगी कॉफी थकद्रा हाइदुना महाना मतैमदा हंगी मतैमसु होइ हाइदुना महाना कॉफी सेमी मदुदा करिगुंबा भानुमतिसु मफम मसि लाक्तारगदि इतेमना नुंगाइगद्रा हाइदुना हंगी मदुदी यामना नुंगाइबई वानी हाइदुना मतैमना हाइरे महाक सिदा लापबदि एने यामना पामे अदुबु मसि करमनाबु ओइदुरिबनोने हाइदुना हाइरे वहाइलुता मतुना बरुना इतेमा अइना मंगोना प्रपोज तौखिबनि हाइदुना हाइरे नना मंगोना आई लव यू हाइख्रबराने हाइदुना मतैमना हंगी वरुणसु होइ अइना मेसेज हाख्रबनि हाइदुना हाइरे वहाइलुता मतुना मतैमना नंग मसि वफमसे अंगोना हाना हाइयु याद्रा मसिदि यामना नुंगाइबा पाउनिनि हाइदुना हाइरे मतैमदुना आइदि हानादगि चिंगनदुना लेरबनि अदुबु सुमाइना सीरियस तुरमनेदि कनाना खंगुनि नखोइनिगी जुरासे यामनाबु पक्षगनि हाइदुना हाइरे मसिगी वफमसे अइ मंगोना फोन तौदुना हंगे हाइदुना मतैमना हाइरे मदुदा वरुणना हंगुखिनु महाकी रिप्लाई हानांगाइ खिजि हाइदुना हाइरे सोमनाकंददि मेसेज अदु भानुमतिना मोरक फौंगे टाइमंगदुरा फंगी महाक्ति वरुणदा यामना साउनिंगिबनि मरम अदुना आई लव यू भानु हाइदुना थारकपदु महाक फोन अदु लंथोइ मदुगी रिप्लाई से करमना पीगनि हाइदुना महाना सुम खलकपदगदि महाकी सेंदन अदु फोटो कापदुना महाना वरुणदा थाजनखि मेसेज अदु वरुणना फंगबा मतमदा मतैमसु मफम अदु लै मतैमना करि हाइरागे हाइदुना हाइरे वरुणसु फोटो अदु मतैमदि यंगली फोटो अदु उरुबा मतमदा मतैमदि करि हाइगदबनो हाइबसि महाक ज्ञान मांगखि मदुर वरुणना रे आइदि पुंसीदा कनामतदा आई लव यू हाइखिद्रबनि माना हनबोरिबनि महाना थारकलिबा अदुनदि आइबु रिजेक्ट तौरे आइबु नुसिदे हाइबा नत्रा हाइदुना महाना मतैमदुना हाइरे महाना वरुणदा आइगी नाउनुपीदो सोनो चोबनि क्रेक चोबनि महाना मसि मतंगदने करिमता खंगदा तौरिनि आइ वरि सनगे हाइदुना महाना वरुणदा हाइरे महाना थोलक्तुना करिनो नंगना मिंगोंदा असुमना मेसेज थारकलिबदि नंग वखल अमतदि खंदरगा येंगु हाइदुना हाइरे मदुना मनाउनुपीदुना महाना प्रपोज तौरकपनि आइना रिजेक्ट तौरकपनि वा लोइरे हाइदुना हाइरे करिनो महागसे यान अफबा मिनीने हाइदुना मचेदुना हाइरे महापु नुपी क्या मरमना सुंगाउदुना लेरबनि मसि पोमसे आई मिनमंग उरबनि हाइदुना हाइरे वाइलुता मतमदा नंग अदुम उबम थोको ओरो नंगी ननाउ नुपानि ना हुजिति नंग मागी साइट लेरमनिने आइदि टाइम पास की ओइना कोइबुतरि पामदे हाइदुना हाइरे मदुदि भानुमतिना आइना पामदे हाइदुना महासु फोन थमखे वरुण मतैमदा करि हाइरागे हाइदुना हंगी मदुर मतैमना मादि अंगाउबिनि मसिग मताना याम का हेना खजलुनु हाइदुना हाइरे तंजादुदा वरुणगी ममानबा अलीदुसु प्रपोज तौबदा यारमनी हाइदुना महाक्ति पार्टी तौदरिबनि हाइदुना लाई वरुण मथा साबै मोंद उबा मतमदा ममानबदुना कैदौरे हाइदुना हंगी मदुदा चंदनगी फोटो दोले मदुर ममानबदुना महाना नंगबु रिजेक्ट तौरिसे कैगिनो मसक उसु याम फजबसिबु हाइदुना हाइरे मसिगी चंदन तोंबनु पीसे होंतोखरो यारे खौ तोंबनु पिउन थिरेसे हाइदुना हाइरे मयामबदुसु मफम अदुर लाई ममानबदुरा पसैसिंग अचे पुखरो
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯒꯅꯨ ꯃꯥ ꯀꯥꯟꯅꯗꯕꯗ ꯃꯊꯥ ꯁꯥꯔꯅꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯠꯂꯗꯨꯅ ꯄꯨꯈꯤ ꯋꯥꯔꯨꯟꯗꯤ ꯃꯌꯨꯝꯗ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯌꯥꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯇꯩꯃꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯔꯤꯝꯇ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯕꯅꯤꯅ ꯃꯍꯥꯛ ꯃꯌꯥꯝꯕꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯋꯥꯔꯨꯟꯅ ꯚꯥꯅꯨꯃꯇꯤꯗ ꯐꯣꯟ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯃꯦꯁꯦꯖ ꯀꯌꯥꯃꯔꯨꯝ ꯊꯥꯏ ꯑꯗꯨꯕꯨ ꯑꯃꯠꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯗꯦ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯃꯇꯩꯃꯅ ꯋꯥꯔꯨꯟꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯎꯕ ꯉꯝꯗꯦ ꯃꯇꯩꯃꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯏ ꯄꯥꯏꯈꯠꯇꯦ ꯃꯦꯁꯦꯖ ꯇꯧꯏ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯩꯃꯗ ꯍꯥꯏꯔꯛꯏ ꯃꯆꯦꯅ ꯚꯥꯅꯨꯃꯇꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯍꯥꯛ ꯀ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯋꯥꯔꯤ ꯑꯃꯇꯗꯤ ꯁꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯅꯇꯩꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯨ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯐꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯚꯥꯅꯨꯃꯇꯤꯗ ꯋꯥꯔꯨꯟ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯄꯥꯎ ꯄꯥꯏꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯤ ꯏꯒꯣꯅꯣ ꯅꯪꯅ ꯑꯁꯨꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯚꯥꯅꯨꯃꯇꯤꯅ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯋꯥꯔꯨꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯎꯈꯨꯝ ꯐꯪꯂꯕ꯭ꯔꯥ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯨꯟꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯕꯁꯦ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯒꯤ ꯊꯃꯣꯏ ꯑꯗꯣ ꯅꯧꯊꯣꯔꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯨꯟꯅ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯝꯗꯦꯗꯤ ꯄꯥꯝꯗꯦꯗꯅ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯔꯨꯟꯅ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯈꯨꯡꯒꯪꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯣꯃꯦꯟ ꯑꯃ ꯂꯩꯈꯤꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯊꯦꯡꯉꯦ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯨꯟꯅ ꯀꯔꯤꯒꯤ ꯀ꯭ꯂꯥꯁꯅꯣ ꯀ꯭ꯂꯥꯁ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯅꯤ ꯅꯪꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯣꯏꯔꯕ ꯀꯣꯂꯦꯖꯀꯤ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯣꯗꯅ ꯑꯩꯅ ꯇꯥꯟꯗꯣꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯗꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀꯣꯂꯤꯡ ꯀꯥꯕ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯊꯧꯗꯨꯅ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯋꯥꯔꯨꯟꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯗꯤ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯑꯦꯚꯔꯦꯖꯀ ꯍꯥꯏꯔꯣꯏ ꯕꯤꯂꯣ ꯑꯦꯚꯔꯦꯖꯀꯤ ꯅꯨꯄꯤꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯋꯥꯔꯨꯟꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯥꯔꯛꯂꯤꯕ ꯁꯦꯟꯗꯜꯒꯤ ꯐꯣꯇꯣ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥꯁꯨ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ 1% ꯆꯥꯟꯅꯕ ꯅꯨꯄꯥꯒ ꯊꯤ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯗꯤ ꯁꯥꯎꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯁꯀ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯩꯁꯦ ꯑꯄꯤꯛꯄ ꯈꯨꯡꯒꯪꯒꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯁꯤ ꯕꯤꯂꯣ ꯑꯦꯚꯔꯦꯖꯇ ꯂꯩꯕ ꯅꯨꯄꯤꯅꯦꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥꯗꯨꯗꯤ ꯃꯤꯅꯤꯠ ꯑꯃꯗ ꯐꯪꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯔꯨꯟꯁꯨ ꯐꯣꯟꯗ ꯇꯥꯏꯅꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯈꯤ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏ ꯇꯥꯔꯕꯅꯤ ꯁꯤꯕꯨ ꯅꯨꯄꯤ ꯊꯦꯝꯂꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤꯗꯗꯤ ꯅꯣꯏꯅ ꯍꯦꯜꯂꯦꯒꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯕꯤꯔꯨꯅꯨ ꯁꯦꯠꯇꯅ ꯆꯥꯈꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗꯤ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯌꯣ ꯁꯤꯗ ꯂꯩꯔꯦ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯄꯨ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯤ ꯃꯍꯥꯛꯅ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯜꯐꯤ ꯑꯃꯇ ꯀꯥꯞꯃꯤꯟꯅꯁꯤ ꯑꯩꯗꯤ ꯅꯪꯒꯤ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯚꯥꯅꯨꯃꯇꯤꯅ ꯅꯪꯗꯤ ꯂꯟꯗꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯥꯏꯅꯦ ꯃꯐꯝ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯦꯛꯇ꯭ꯔꯤꯒ ꯂꯤꯡꯈꯠꯄꯤꯔꯤꯕꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯕꯨ ꯀꯥꯟꯅꯅꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯜꯐꯤ ꯑꯃꯇꯪ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯩ ꯃꯇꯧ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯅ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯚꯥꯅꯨꯃꯇꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯗꯗꯤ ꯍꯥꯏꯗꯦ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯍꯔꯁꯋꯔꯙꯟ ꯀꯧꯏ ꯁꯅꯝ ꯇꯦꯔꯤ ꯀꯁꯝꯒꯤ ꯍꯦꯔꯣꯗꯨꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯝꯖꯜꯂꯗꯨꯅ ꯃꯇꯩꯃꯗ ꯚꯥꯅꯨꯃꯇꯤꯁꯤꯕꯨ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯨꯄꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯩꯃꯗꯨꯁꯨ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛ ꯑꯁꯤ ꯑꯁꯥꯝꯅ ꯁꯥꯎꯒꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅோ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤ ꯑꯃ ꯑꯣꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯇꯩꯃꯅ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯥꯗꯤ ꯄꯨꯔꯥ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯕꯅꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯋꯥꯔꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯉꯥꯎꯕꯒꯤꯁꯨ ꯂꯤꯃꯤꯠ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯦꯞꯄ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯞꯃꯤꯟꯅꯔꯤꯕ ꯁꯦꯜꯐꯤ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯔꯨꯟꯗ ꯊꯥꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯔꯛꯄꯅꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯔꯨꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ